Imphal West Police ki apunba combined team na Langon Game Village Zone 3 gi mafam amada search operation chathabada KCP Nongdren Khomba group ki mioi tret phare hairi. KCP Nongdren Khomba group ki mioi khara Langon Game Village Zone 3 gi jagada koigi prejudicial activities have the extortion chingba adagi mayam da ki akhang tohonba suma kangu over leire na input phangdagi koi combined team na koi changa ayipsida Langon da koi search operation ma tawje hai search operation sida koi mioi tele koi na phagat pamamje adu makhoi dagi akoina incriminating oiba koi apoche hekta koi recover tawamje ahan bada koi white color gi Toyota Fortuner rama Toyota Fortuner si magi piriba number MN06LA7346 asi fake number ne oirangani hai koi thaji adu atopana taba Toyota manung sida atopan number plate manga amu si yarami hai basingsi koi gi Toyota sidagi phamjabani aduga Hyundai Grand i10 white in color amaga aduga Royal Enfield Classic 350 brown color amaga adagi pistol 7.65 ki pistol amaga famje aduga pistol amaga topa pistol amaga okay famjare loina mobile phone camo flash uniform mayam mahibare boot na singba gear mayam yaroga sumaina haiga mafamsing sidagi koi recover tawba ngame adugi matungina haiga mioising mathakta koi Lamphel police station da FIR ama register tawraga koi siglo geba makha taba investigation gi nokta koi thok pakhat pa hobjare